rimsta office assistant ki post tara lobaga mari lenana chana kanglon gi wangmada thabak satharabra haina apunba ireipa ki mahiroi sinpanglop aims na hanglakli rims ki director amana mahaki power da contract basis da thabak lobagi ayaba piri adum oinamak hairiba post adu thataruk oigadabani haina rims ki bylaw da yauri handak rimsta office assistant tara lokhibagi order adu director na sahi amagini haina order thokpa asi aranbani haina aims ki joint secretary Thongland Longjamna hairi Kwakaithel Bazada leba mahiroi lup asigi loisangda ngasi pangthokiba paugai mifam amada mahakna makataraduna hariba post asigi damak mamang sehigi June thada order thoktuna punna candidate Chani humfulaki approval piraklaba thabaki mahutta approve tawdaba thabakna mahut sinduna thabak hapnana bahonaba asi asoiba Migi chaklukta khojai thangjinba amagumbani makoi khangna chanaba singda niyom lana thabak hapsilabra habigi achauba jingnaba ama supoi hiramaski matangda marilenaba authority amadi lengakna akanme mityeng sangduna amadi miyamgi khallaga achumba thabak paikhat biyo haiki अखोई मोई ऑथोरिटी का फमी नमतमदा हाइगा खंगल लकीबसे अखोइदा पोस्ट तरा असि सुतलग कौगो तमदा मैनेजर ऑफिस सुपरिटेंडेंट सेक्शन ऑफिसर द पोस्ट मरी मले असिस्टेंट न पोस्ट मरी मले हाइबसे एनेक्शन 2 द यावबा एनेक्शन 2 द यावबा कॉन्ट्रैक्चुअल पोस्ट नातनेबा हाइबा एनेक्शन 2 द यावबा पोस्ट तरा अनिसगी पुन्ना तरा असि पुंजलग मकोइना ममिंग ऑन्थो ऑफिस असिस्टेंट न मिनिस्ट्री दगे अप्रूवल सुले तब कोड अमबु ममिंग ऑन्थो ऑफिस असिस्टेंट हाइगा कौशल मना हाइबा मतकी पोस्ट अनिसगी मुदा ऑफिस असिस्टेंट हाइना कौगनी अप्रूवल पिरब तबकी मुदा अतोप अप्रूवल तब तब मुहुत सिंदुना कौगा हाइबसी याम असुबा आराम अमखंगी खंजै असिगुंबा मखोइगी खंगा सानबा सिंग नियम लाना थबक हापसलब्रा हाइबी असुबा सिंगबा अदु एम्स द पोले हिरमसी मतांग मरि लेनबा ऑथोरिटी अमदी लेगान अकम मिये चंबिदुना मियामगी खंबिदुना असुंबा थबक तोथुपि हाइना एम्स की मार्केटगे अपील तौजरी सी मतांग द कोइना मिनिस्ट्री द अमदी पीएमओ ऑफिस द जे थाना बिना मक्ता कोइगी एम्स की साइटिगी जो सेम साबल होजरी हाइना Manipur ki lekai da leriba mioi singna lekai eduda leriba water body singbo mosindana amadi luna nana thamnana ba IMC 1 number 18 gi hanagi corporator laimayum inungan bina appeal tawrakli wafamasi ngasidagi hauraga namithom ni supna brahmapur social club bamo lekai gi mera paibi amadi anganwadi workers singna kusannaraga sinduna jathagada ba puwariga sakonaduna laklaba takhel khong sengba amadi akoibada leriba mafam singbu sit sengbagi thabak thoram laduna phongdo kibani mahakna makataraduna isa na sense of belongingness amadi work culture lejaraba kanda lam lengakta da sumtainaraga leibagi mahutta isa gi mapada leiriba iram nalata amod akai amadi plastic bottle sing thadabiroida bani imphal mayodda leiriba mafam singda ising thumjillakpa asi isa na wakhal khanthaba watpadagini yum dagi thoklakpa amod akai sing asi iram nala amadi khongda thadabagi mahutta chayol gi oina lakliba garbage truck ta hapinaba laimayum inungan bina appeal tawrakli matam amada takhel khong asigi ising asi luna lami amadi chaba thakpa yarami aduba hojikti mod akaina henjillakpana ising asi leina sizinaba yadana leire handakta tha fadringaida sel leina ising leiba phangkhidaba adu khong asigi ising asina faram labadi isingi awabadu mayoknaram loi haina mahakna makha takhi thorum aduda ward number 18 gi hanagi member ningombam imochabi amadi RK monorama su saruk yaki thorum asigi mari lenana mafum asigi akoibada uzara kaya su thaki Nasi BSc club ki asum mafam saisa leiba koi mera paibi sangsan pumnamak amadi akoi agalwadi gi member pumnamaka adi BSc Brahmapur social club ki member singa khuchamnaraga 3 days camp presidential camp oina pangtholiba si akhi matik yamna mungai paujei isada haibadi isana sense of belongingness adedi isagi work culture isana leisure kan daida lamdam si lubanan haibdo oira kadoini sarkar da sum pola kan da train gumba kai ka pola kan da sum patai da sum tai da ri wakhan se akoi punna thakopina ne haraga isa ni ba da leiba train sinje ja hekta maning maya da chelaga leiba train sinje ja butter gumba thadaba dei phataba ma hekta magi jaga natrabane haraga train thadara pa singasna ising nung khati tam khak tar pa kan da akoi imphal size ja imphal mayon size ja leiba mphangsinse ayamane ising thunjalakpa singse isana wakhan kitanga khandabagi wakhan khara watpadagi haina haijaningi aduna ngasidi akoi sumaina pulap loi manara kanda sana ngasi haiba numisidagi lubanan ba jaga sing sengdokpa haurabina matung tarakpa numising da su isa gi akoi amot akai yumdagi leiraga leiba singdo sorokta puthoga dagi drain achoba akoi mafam singse thadadana leiba singse tawragumse
National Program for Control of Blindness and Visual Impairment NCBN-VI amadi National Health Mission ga kusamnaduna All Manipur United Clubs Organization amuko gimit yang makada Imphal West District United Clubs Organization idukona Makoiga Chatninariba Apex Organization amadi Club Singaloinena District aski tongan ba mafam singda pangthokpa Free Eye Camp with Distribution of Spectacle gi makasa tharakpa oina ngasi ayuk pung 8 dagi hauduna Iroisemba Youth Development Club Iroisemba na sinduna club asina konba area da su Free Eye Camp yauna anok yanthokpagi thoram ama pangthokre amukona leptana zatharakliba program asi ngamliba makai Manipur ge kasin goya sinba thungna pangthoknaba thorang leiri haidi Lamdam asigi ahal oiraba miyai zalaba kaya mitki nungaitaba kaya leirabasu hospital satuna layang bagi kudong sadaba kaya leiba adu pangthokliba ICAM asina karamakhaidi kohan mangam le haina amukogi president Nando Luwang ngasi thoramga mari leinana phongdokhi mahakna makataraduna makataba watlauba leirabasu club asigi kuthangda pau pibiraktuna makatana zathanabagi tanja adu lawminasi watlauriba atai district singi area da su mathang manau naina zathakigani maramaduna NPCB amasung National Health Mission Manipur ga kusamnaduna Manipur gi mafam kudingmakta asigumba program asi pangthokpa ngamnaba hotnabada miyamna su angama thakta mateng pangbiri makhatana su pangbirakani haibagi thajaba phongdokhi Club Organization Association sing asinasu makoigi tawdang asi lobagi tangai fadaba adu lei maramdi iramdamgi miyamgi haksangbu section ba watli Hanjinna soksilaklaba matamdata layangnaba hotnabada awaba thengnaba ayambani masi thoktanaba aikoina miyamda awareness piduna nganna layang thokpagi hainabi thaminasi haiki Tengnopal district ki More town da pamdaba thokdok wathok kaya thoklakpa yabagi chingnaba laiba maramna More town da ngasidagi hauraga tha ani supna CRPC ki makhada section 144 satnaragani haina Tengnopal district ki district magistrate Ranjan Jumnamna ngasi order thokre order asigi matung ina miyoi manga natraga mangadagi hena punba yadabaga loinana chai nung chauna asokapan nanganba yaba khusukulai na chingba paiduna puduna chatpada lengapna athing mathamkhre hariba order simiyamna ngakna satnanaba khangalakpaga loinana order asibu indabasing logi matung ina mara leire haina lawgani haina cheroladuna makhatarakli Ngasiki Chief Minister Nongthambam Birangi Churachandpur Khongsat ki mangoinana ngarangdagi Churachandpur da oirakliba hingsa gi thawong sing aduna maram oiraga Churachandpur district ta khudaktagi mobile internet service shut down tawkhre mobile internet thingba asigi matangda Manipur lenga ki commissioner home H Gyan Prakash na thokiba order amagi matung inna ngasigi Chief Minister gi Churachandpur Khongsat ka mari lenana Indigenous Tribal Leaders Forum ITLF na ngasi ayo pungnipal dagi Pung Mari Faba total shutdown Lautokiba Asida social media ki kuthangda miyamda unlawful activities kaya zatharakpa yaba maramna mobile internet service sijinnabada yahankidabani hairi Athingba asi khudaktagi chatnaba hawkhibaga loinana hojik Churachandpur district ta oirakliba phibam asina maram oiraga Churachandpur amasung Fairjol district ta nimit mangani mobile internet service sing shutdown tokhigani hairi Panbayabadi Chief Minister Nongthaman Biranna ngasi sanganaba thorang toramba Churachandpur district ki Niulam Kagi PT Sports Complex ta nauna semgatpa miyamgi open gym ngarang namidang pung mapalom tabada miyamna mai thadokibaga loinana Chief Minister yauna function pangthoknanaba sem saribasing amadi Chokri Singh su thugairam khibani Churachandpur Kendra ki MLA LM Khautena MLA oirakpa sahi mama pung pharakpagi thoramga mari leinana Satbhavana mandapta thoram pangthoknanaba thorang torambani adubo ikhang khangaudana ngarang namidang thoram pangthoknaba sem saribasing Chokri Singh thugaiduna amang ata thoalam khibani hari Indigenous Tribal Leaders Forum ITLF na ngasi ayupung Nepal dagi nungthil pung mari fawba total shutdown laukthokle haina cherol amasu thoklakhibani cherol adugi matung ina Manipur lengakna reserve forest wetland amadi wildlife kanabagi damak eviction zathariba asigi matangda memorandum pisin khrabani adubu thabak amata bakhat pidre Sir Singh thugaibire maramaduna lengakna zatharakpa thabak thoram singda ITLF na saugatloi ITLF na lokalakpa khongthangda miyamna sumateng pangbiyo hairi
ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯕꯟ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯑꯖꯥꯗ ꯒꯣꯂꯥꯏ ꯆꯪꯉꯝꯗꯕꯤ ꯑꯃꯗꯤ ꯇꯣꯞꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯟ ꯁꯧꯒꯠꯄꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯇꯥꯌꯔ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯎꯁꯥꯁꯤꯡ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤꯕꯅ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯑꯖꯥꯗ ꯒꯣꯂꯥꯏꯗꯒꯤ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯅ ꯂꯥꯛꯂꯤ ꯅꯣꯡ ꯆꯨꯔꯒꯅ ꯂꯩꯈꯣꯝ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯒꯅ ꯎꯐꯨꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯦ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟꯠ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯑꯣꯏꯅ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯈꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯂꯒꯗꯤ ꯎꯐꯨꯜ ꯍꯧꯔꯔꯣꯏ ꯂꯩꯈꯣꯝ ꯊꯣꯛꯂꯔꯣꯏ ꯑꯦꯛꯁꯤꯗꯦꯟꯠꯁꯨ ꯊꯣꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯇꯉꯥꯏꯐꯗꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯥꯛꯄꯁꯤꯡ ꯅꯠꯇꯅ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯍꯜꯂꯔꯣꯏ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯈꯨꯜ ꯀꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯏꯐ ꯂꯥꯏꯟ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯑꯖꯥꯗ ꯒꯣꯂꯥꯏꯗꯒꯤ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯂꯝꯕꯤ ꯑꯁꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯄꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯦꯄ꯭ꯔꯤꯜ 18 ꯐꯥꯎꯕꯗ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 19 ꯃꯇꯝ ꯀꯛꯇꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯇꯣꯞꯆꯤꯡꯊꯥ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ स्कूल चप खत्तगी नतन असुक याम लंबी सिदा लेखोम लैनांग इसिंग उफुन पुनम अखोई लंबी सिदा हाइनिंगा लेतन असुकी मति खुदोंग थिबैदु ओइरेबा सी ओइरबा सिदा अखोई लंबी थिंगदब सुंया याररो लंबी जे सेमबगी चपचाबा प्रमाण मा पिरगा आई ngasi semani hayeng semani haibana singba sarkar na semgodaba numito semba hek haudri phagu manungda na akhoi lambi je thingani aba sak manana sida अखोई बंद तौरजी लंबी थिंगजी अंगांग स्कूल लेफलजी तंगाई फदबा अना यकी दमकदी डॉक्टर सी यावरगदी अना मसा नाहेरगा लापदम कदी अखोई थादोकई अदु नता बजातदी अखोई अमत सनहंद्रेबा मसिदा वरु निंगाई लेते अखोई की सोइबा मयाम जिगी दमकनी मयाम गी दमकता अखोई होनजबनी मुंबई पुणे एक्सप्रेसवेदा ngarang numit yongba matung pung 12 minute yangkai manga chatpa dwaida thokiba lambi gi khudong thiba thodok amada gari kaya amangata nanghan khibaga loinana myoi kaya ama asok apan nanghan khre lebak thiba thodok adu Maharashtra ge Raigad district ge manung sanba Khofole exit manakta thokibani paw amagi matung ina thodok adu mataw karamna thokibano haiba chap chaba maram haujik maki oina khangma ngamdri adum oinamak truck mana brake fail oirakpadagi mamangda leiba tata truck amada thomjilaba matung अतोपा गाड़ी कयादा मथंग मथंग थेंजिंदुना पुन्ना कार मखल कया गाड़ी तारा अमंग अता नंहन की लोइनना मियोय तरु असो अपनंग की हरि असो पसिंग अदु मनाक नप हॉस्पिटल पुकतुना लाइकना की एक्सीडेंट थोपदा जनवरी बता ट्रक अदुगी ड्राइवर मफम अदु थादोक्तुना सेन किबदगी थिबा खंगदना लैरी हाइरी हौखिबा पुंग कुनमरिया सिदा इंडिया दा नौना मियोय लिसिंग तरेत चमंगा तरा तरेत कोविड पॉजिटिव ओइबा थेंगना खी लाइना हसिना मरम ओइरागा मियोय कुनिपाल लाइखिदे फगलकपुगी चांगसादा मफुद्रा निपाल 10 मिक तरेत सिनोदा हेंगलखरे अपुनबा कंफर्म केस कोटी मरी लाख निफु मापन लिसिंग कुंथ्रा निथोय जहुम निफु मरी यौखरे एक्टिव केस मसिंगना लिसिंग यांखै हुमदोय जानिपाल यांखै निथोय दहंथरकले लाइना हसिना मरम ओइरागा लाइखिदबा अपुन मिमिगी मसिंग लाख मंगा लिसिंग कुंथ्रा माथोय चामरे हुफुनिपाल सुरे लाइना हसिदगी ना फदुना डिस्चार्ज तौखिबा अपुन ममिगी मिसिंगना कोटी मरी लाख निफु हुमदोय लिसिंग निफु तरेत सुपना कुनमरी यौरे लाइना हसिदगी ngakthoknaba वैक्सीन कापथोकिबा अपुन ममिगी मसिंग कोटी चनी कुन लाख हुमफुतरु लिसिंग यांखै मापन हेले मालिमगी ओइना कोविड लाइसेना ख्वाइदगी हेना सोहलबा लाइबाक सिंगी मनुंगदा यूएस ना अहानबा इंडिया ना अनिसुबा अमदी फ्रांस ना अहुमसुबा लैरी और नोकपोक स्टेट सिंगी ओइना असम ना अहानबा मिजोरम ना अनिसुबा अमदी मणिपुर ना अहुमसुबा लैरी